Class 12 tamliba mahairoisingna laingakta thamkiba wafamsing thabakta onthokpiyu haina irang haurakre. COVID-19 na maram oiduna chahi ani hena lairik tamba yadana lairubagi matungda Council of Higher Secondary Education Manipur na mathangi thada pangthokani haiduna thaurangliba class 12 ki exam asida tangai fadana pass mark pibiduna laichet asina maram oiraga ningthina class tauba ngamhaudraba mahairoising ki khanbiduna paliba laingak asina akhanaba thaurang lakhot pinabagidamakta hanjin haijarabasu tabidabadagi ngasi tongan ba class 12 ki mahairoisingna hiram asigi matangda khongjang sanctionkhre karigumba makoina government da haijariba demand sing asi khanabiduna athubuda thabak onthokpidrabadi masidagi hena kanba khongjang sing lakpa yai haina mahairoi singi maraktagi phongdorokhe ngasi saurangna mahairoi lising ama muk oigani thajaba yamlaba government amadi lanai higher secondary dagi punsinduna lakpa class 12 ki mahairoi singni haijaba singna BT rota laiba sahit minar makhongda punduna makhoigi davi sing aduga mari lainaba play card amadi banner sing paiduna kholau kaya lauduna khongjang sanchin ba horakhe mahairoi sing adu police na tiar gas cell kaptuna tanखाइना बहोनखे मदुदा माहिरोई खरसु असोक अपन याउखि हाइरे ngasi sanchin ki bakhongjang ase all manipur class 12 joint higher secondary student 2022 ge lamjing makhadani haire mahairoi sing adugi maraktagi kharana education sk director unanaba chakringai marakta kharana council of higher secondary manipur da chattuna makhoi ge taliba demand sing adugi matangda khanghanaba honakhe maduda yamlaba police na makhoi bu thatnaba honabada muknaba thoktuna ngasigi irang adu thoklokibani haire makoina phongdorokpagi matungina chahi ani hena lairik tamba phangludraba matung exam tawgani hairiba si karisu kaide adubu tangai phadana pass mark phawbode pibi duna lemhauriba mark singda mahairoi singna competition tawjage haiba ayiba cherol piduna khangan grabasu mari lainaba authority na tabi dabadagi khongjang asi changsilakpani haire lan haidaba Russian fighter kaya Russia na Ukraine da Thajinnaba Nekli Ukraine gi sahar sing da thajilaga lan sokna hanana bagi damak Russia na madugumba arvan warfare da yamna hairaba Syria gi Muslim fighter sing nekpagi thabak chathari haina pawgi sourcing na haire wafam si United States ki official mari na phongdokibani amasung Wall Street Journal na report tawkibani Syria gi khunek lanmi kaya yamna recruit tawkhre haibase khangba ngamdre adubu makhoi kharadi Russia da yaurakhre amasung lan sangnaba sem sakhre haire Syria gi Deir Ezezar da based tawba publication gi matungina Russia na Syrian fighter sing se Ukraine da chatuna lan songna nabagi damak US dollar sani dagi chahum phawba offer tawki haire Syria gi militant sing aside haukiba chahi tararom sida sahar da lan songna dun lakpa ngaktani adubu Russian force te madugumbagi haisingba kaya laite haina Wall Street Journal gi expert amasung Washington da Institute for War Studies ki researcher Jennifer Kafarela na phongdokhe yamna angakpa paw ama oina Center for Defense Strategy gi board chairman Andrei Zakharov nyukna numit 12 ni lan soknaba sida Ukrainian forces na Russian lanme lising nifuga taruk phawba upai lehen khidrai masigi mana hatokiba sokpadagi upai leitraba natraga phajin khiba yauri haire Putin gi mayokta punsinnaba UK gi prime minister na hotnare Russian president Vladimir Putin gi mayokta prithvi gi apunbagi kholaw ama pukhatnabagi damak United Kingdom gi prime minister Boris Johnson na prithvi gi leader sing invite tawduna wa khanabagi thabak haukhre khongthang asigi saruk ama oina Johnson na Canada gi prime minister Justin Trudeau amasung Dutch prime minister Mark Rutte unakhre leader ahum se UK armed forces ke member singa unanaba Royal Air Force RAF ke base ta lakhe masi chayola machumna Johnson na world leader singa unaduna Putin gi miyot minai mayok ta sungsinaba ama semnaba honabagi ahanba khongthang ni haina Downing Street ta haikhe prime minister ahumna tokhai na unakhe matungda apunbagi mifam amamu pangthoki haire Russia na aina yadaba mawongda amasung yamna tamthina Ukraine da landaba haukraba matungda prithvi ge laibak singna lingjel manana maithiba piba ngamdaba Ukraine gi miyamga punna lephatki haina Johnson na haikhe UK na hanadagi hauna Ukraine da darkar oiba supply amasung
मेडिकल सपोर्ट पीरे यूक्रेन दा अवाब तारीबा सी पुतिन खक्तना मपुंग फाना लोइसिनबा ngamgane adubu UK gi maikaidagi anauba mateng piriba sina miyoibagi awa ana tariba du makata na mateng pangbadi ngamgani haina Johnson na haikhe UK na laukhaliba khongthang ase Ukraine gi sarkar da ahenba $1 million chamasu pikraba matungda ne masigi grant asina sarkar gi karmachari sing tolo piba masung maruoiba sector operate tawduna thambada mateng oigani haire masigi mathakta UK na Ukrainian landme lising kungani thoi training pire anti tank missile lising ane economic reform gi damak pound million chama humanitarian aid ki pound million chama ga kunsu piki haire Baltic state singbo NATO na protection piragane US na thajaba pikre Russia na Ukraine da landarak badagi mi paiba poklaba Baltic state singbo NATO na protection pigani haina US gi maikay dagi thajaba pikre haina official report amagi matungin na phongdok le US Secretary of State Antony Blinken na ningthawkaba numitta phongdokiba wafam amada Baltic state wariba Lithuania Estonia amadi Latvia gi laibak sing asida NATO na protection pigani Baltic state ahum ase NATO gi member state ne mamangda Soviet Republic oiramba laibak ahum ase NATO gi member state oirabane Russia na Ukraine da landa sinba thoklabasu China na de Russia bu strategic partner ama oina lawre Russia na Ukraine da landa sinbagi West ki laiwa kaya amana Russia gi mathakta akan babawongda yaningda ba utladuna sanction na chingba thamjinba tarabasu China na de Russia bu maruoiba strategic partner amani haina phongdokre China gi foreign minister Wang Yi na haikibada Russia amadi China ga lainariba mari ase malem gi laibak singi manungda khwaidagi maruoiba ama oire Russia na Ukraine da landa sinkraba matung tarakpada US Europe amadi malem gi atay atopa laibak kaya amana Russia gi mathakta sanction thamkiba tarabasu China na de Russia ga afaba mari thamli haire Russia gi mathakta sanction thamliba asina hauzik leriba crisis ase political gi oina settlement ama purangnaba honabada akaiba thokhalagani haire Wangi na China ceremonial parliament ke sahi mifam ama pangthokibagi sahat line ge new conference ke warol piraduna wangi na haikibada hauzik oiragliba international ge landscape ase khodong thiningai oiba phibam ama laklei adubu China na de Russia ga marup mapang oiba mari thamduna anoba ira ge chakhut lambi da khong thangjinduna maru oiba strategic ki partner oikhigane China amadi Russia gi marakta lainariba mari ase kanagumba amatana yaikhai thingaiba piba ngamloi China gi leader Xi Jinping amade Russia gi president Vladimir Putin na February 3 Beijing da mifam pangthokiba aduda maru oina focus piraduna haikibada Russia amadi China gi marakta lairiba amana amagi apamba aningba sing adu amana amada support tawbagi thawong sing chap manana chathari haire Russia gi maikei dagisu China gi view oiriba safe governing Taiwan bu China ga tana thanaba yadraba lamdam gi saruk ama oina phongdok libane loinana Taiwan maning makha tambagi mayokta leiribane Russia na NATO gi masa mareng pakthok chawthorokpa yaningdaba utliba si China na su support tawre Xi Jinping gi government na Russia na Ukraine da landa sinbagi thawong ase criticize taw haiba yadribane Putin na Ukraine da chathariba lan ase wari sanaraga sangtainaba purakadabani haibagi wafam thamba natana atay atopa wafam singdi phongdoktre Russia gi mathakta financial amadi threat da sanction thamliba sida China na de yaningdaba utle Russia gi security gi nungnangba leiriba wafam adu US na thawa sadabadagi US na lana si thokanbani haina China na haire US gi Secretary of State Antony Blinken na thangjinumitta pung amarom chupna wari sanakibada wangi na hairibade Ukraine da mai chagliba sida gi haijin bagi mayokta China na lei China gi state control media outlet na su Russia bu sogatpa warol sing phongdok le Russia gi mayokta wangang ba western gi wakhalon sogatpa warol sing amatta phongdoki de haire Taiwan nongmadi soidana mamagi matha da halaki gane China Taiwan asi China gi lengdraba saruk amani amasung makhoi nongmadi soidana mama leibaki matha da halaki gani haina Chinese Foreign Ministry Wang Yi na phongdokre mahakna wafam si press conference amada phongdokladuna United States ki forces kharana China bu namthanan bahona riba amasung Taiwan gi maning makha tambagi
Wafam pungning thogatuna One China Principle Signary haina phongdokhi. Taiwan sisinaraga China bu namthana bahona bahai base soidana maithiga da amani haina Minister na phongdokhi bu wafam ama Ria Nobosti media na quote tawkhi. China na masagi ningkha tamba yamna akanba mawngda ngakthokani amasung madugidamak lawkhatpa yaba khongthang lawkhatnaba sem sari haina wangna United States ke pressure matangda haikhi. Russia na Ukraine da landaduna khudum chansinna bahona khiba amasung masida military alliance NATO na hagthengna lan yawba ngamdaba matau asina maram oiduna China na su Taiwan khudum chansilhauna naba honarakadra haibagi chingnaba leire. Russia amasung China ge phibam si yamna khenaba maramna China na madumakte tawrakani haiba thajade haina su expert kaya na haire. Adubu China na Taiwan bu lauksin bai basi ai bo waina wasaktuna force sizinaba tarabasu tawgani haina pukning leptuna leire. Masina maram oiduna Taiwan ge isu ase yamna mipai ningai di oire.